BJP Amadi Congress na Thawai Yaosillamlabadi Erang Asi Loisillamba Yarabani Maheshwar Thounaojam Pawasi Pandam Pause dagi Laukhatsavani BJP Amadi Congress na Mikhal Matamda Utkiba Lingzel Amadi Thawai Yauna Honakiba Dugumna Erang Asigi Waroisin Purakpa Honaramlabadi Nahana Loisillamba Yarabani Haina RPI Athawaligi National Secretary Maheshwar Thounaojam na Phongdokre Wapamasi Bisnupur District Manungsan na Naran Sainata Kuki militants in the Nongmayamati bomb na Landaduna CRPF personnel ani hat kiba madi ani amana sogan kiba thogdogadugi matangda Guwahati gi Dispur Press Club ta pangthokpa paugi mifamamada mahakna phongdokibani Party asigi Northeast Observer Binod Nikalje yauna pangthokiba mifamaduda Maheshwar na phongdokibada Mikhal naksilakpa matamda BJP Amadi Congress ki MLA sing punsinduna Magi party gi mirep mai paknaba Angamba thakta honakrabasu ngasidi Mikhal loirabanina Mikhal mamangda laikhiba lingzel adu leiraroi Miyamgi mihutsing asina Yelhou mi iraisa singgi khanbagi mahutta masa masagi tauba ngamba amadi famgi damak khanbadagi miyamna khamthengna awaba mayoknaribani haikhe amaromda paugi mifamaduda saruk yakhiba Northeast Observer Binod Nikalje phongdokhibada Manipurda democracy gi wahan thok leitre haibada haimanba thokloi Misam miyam amadi security force kayada landaduna misi mina kaya thokliba sahi pharakadoraba Erang asi kanana laksingani haina wahang taubaga loinana Erang asigi Waroisin Purakpa Maheshwar na thangsilakpa khongthangsingda party asina mahakpu sogatkani amadi miyamgi ihul khangna thabak taugani loinana naran sainada kuki khulai paibasingna CRPF personnel ani hatkhiba amadi anibuna tamthina sogankhiba thogdok adubusu awangba thakta yaningde haina Northeast ki Observer Binod Nikalje na phongdorokle Yelhou Furupsingna Firep Louduna Wakheinaba Nattana Erang Asigi Waroisin Purakpa Ngamloi Meghen Pawasi Pandam Pause dagi Laukhatsavani Lamdam asigi Yelhou Furupsingna punna Firep ama lauminaduna Wakhaiba Nattana Atopasingna ngasi thokliba Erang Asigi Waroisin Purakpa Ngamloi haina UNLF ki chairman oiramba Meghen na phongdorokle Wapamasi ngasi malemgi mafam sinba thongda pangthokodoriba sinmisinggi numit Medena lakpada Manipur miyam maruwaina sinmisingda mahakna yaifa paujel pibaga mari leinana pangthokpa paugi mifam amada phongdokhibane sagolban thangapat mapanda leiba mahaki mayumda pangthokpa paugi mifam amada Meghen na hai sinmisinggi phangpham thokpa hak phangnaba amade yaifa punsi mahing ama lepsanaba chahi khudingi me amabo malemgi sinmisinggi numit palan pangthoktuno lakle Sinmisinggi phangpham thokpa hak amadi khusumal sing pinaba lo makhal kaya leirabasu senjau paibasingna makhoibu tuhat piduna sizinabagi chanabidi ngasi su koktana adumak leire mahakna makha taraduna Manipur ngasi magthokliba Erang asina maram oiraga sinmisinggi masing nongmagi hengalakpada natanna laumi sing susupam nompham leitabadagi awaba punsi marelamada hingle sarbe amagi matungina hojik thokliba Erang asida khulngakpa thokliba miyoi sing asigi chada humbudrade Nongmagi sunomlaga imung puba miyoising oibana Makhoigi yaifanaba thausilasi puthokpa mathau tai haikhe Outer ki polling station tarukta bot thadana khre bot thadabagi changchada marphumathoi dasmik ama taruk yaukhe Pawasi Pandam Pause dagi Laukhatsavani Outer Manipur Parliamentary Constituency gi manungsanba Assembly segment ahum Senapati gi Karong Ukhrul amasung Chingai gi polling station tarukta Ngarang amugan na ayuk pung taretagi miyam bot thadana khre bot thadabagi changchada marphumathoi dasmik ama taruk yaukhe ngarang amugan na bot thadana kibe assembly segment ahum asigi polling station sing adude Ukhrul asigi polling station 44/20 Sangsak A Sangsak Government High School North Wing polling station 44/43 Ukhrul A Ukhrul Model High School North Wing polling station 44/41 Ukhrul D1 Greenland Primary School amadi polling station 44/50 Ukhrul F KK Laising Fanit Junior High School Chingai Asigi polling station 44/14 Chingai Government High School amadi Senapati gi Karong Asigi polling station 47/33 Wainam A1 Wainam Hills High School right wing ne security gi akanba section thawrang marakta polling station singasida ngarang ayuk pung taretagi miyam thoroktuna bot thadana ba hauke Voter sing na ayuk angan badagi hauraga polling station sing da lakna duna amadi pareng lepna duna magi apamba mirepta bot thadana khe bot thada bagi chang chada marphumathoi dasmik ama taruk yaukhe Mikhal asida pamdaba thogdok thokbagi pau leitre
panba yabadi tha asigi kunga tarukta pangthokiba ani suba tangkaki mikhalda ngarang bot haliba polling station sing asida EVM thugaiba amadi khulai paiba singna pulap bot thada bagi thawong sing sathaki haina mari lainaba presiding officer singda report pikhalaglaba matung mikhal hannaba ECI da khangan badagi ngarang polling station taruk asida mikhal amuga na pangthokibane Outer Manipur Parliamentary Constituency da punna mirep marina lamba thengnaribane mirep sing adudi Congress ta Alfred S Kangam NPF ta Asui Timothy Jimik amasung Independent mirep oina Ellison Abonmay amasung Khozon ne